खुरुमजरे ISTV पाव मियंग ताबिरबा सिमुतराम नोक्टरे हौजिमरोइबा पाव युमथांग नारिबा स्टेट सिंगना खुथिंगरि लकनु मणिपुर दा खुंदामिनरिबा जाति कांगलुक मसेल नुंसी सानना लेमिनजगे हाइना MLA बिरेना फुंगदोरके अमदी मसाना मसाबु थबक पिजदुना केदोगी थौमिसिंगना लमदम सिगी सेमिटलोन फगतनाबा होनाबदा अचौबा थौदांग लौरे हौजिमा पुंगेबा पाव Manipur Legislative Assembly na handakta pass tawkhiba bill ahumadu gi matungda oirakliba phibamsing asigi matangda Nagaland gi MP Kheki Ho Jimomina state asibu union territory ani thokna khaidokpana achumba warushin oigani haiba wafum adugi matangda tongan ba mioi kanglupsingna react tongnarakli Outer Manipur Parliamentary Constituency gi MP oiriba thangso baitena Hiramasigi matangda kari wafam thamkhibagi haina ISTV na phone togduna wari sanana bahonabada MP asigi mobile switch off tawkhibana chap chaba wafam phangbangam khide Manipur Legislative Assembly na hatak pass tawkhiba bill ahum asigi matangda tongan bo mod khenrak badagi thoiba thodo wathok sing asi khwaidagi phabadi Manipur asi territory ani thongna thambana khwaidagi aphaba solution ni haiba Nagaland gi MP na thamkiba pham adugi matangda tongan civil society organization natraga tongan political body ke ana haiba pham se react tongna pasulai maitai na majority na tribal namdhari na se thoke hairiba Nagaland de tribal namdhari haidori bravo Aikoi sidana aikoi da saiba maitai na namdhari asomdana Nagaland de tribal namdhari haidori bravo eastern Nagaland ani thoke no se hairi se cd family amadalai gi penaba dugi poneba aduna it is my humble request and a humble appeal to the all concerned of the neighboring state including the honorable MP Sugumba leba kaibi aba migi state ta migi imung manung da sokpa yaba or unkhanaba yaba comment se pibiganu haine aigi site gi ko ai appeal tongninge ai moida request tongninge even mejoram ge honorable chief minister so koi haija please ai koi da thadok pi akoi akoi le hen biu akoi ingne le jage Manipur State pu Union Territory oina ani thokna thamnabagi wafam ama Nagaland gi MP na pukhalagliba se Manipur gi ngamkhai kaiba yaroi haiduna sahi kayadagi leblakliba All Manipur United Clubs Organization amukona suknya yaba ngamloi haina amuko gi President Dr. Manikhumanna phongdorakle Nagaland gi MP mna phongdokkiba koi Manipur gi yamna burning oiba issue ILP gi issue da Mother Tongue Camel do San Hargadi, a quay Amugo Mike Masi strongly I condemn Tony. Madam the Sagi state key Isuda Atopa outside key state Amana, cutting the Lega Maida Sagi Mad Power Sinner Pose, Masita Senamati, a quay state Sigi issue prestige and issue I ninge. Aduga Ladiba issue see Marki Wapam da Union Territory Adi Tamaga. Solution nama porkani kana haibasidi karib da wakan yaw da ba ngasagi yamna mieng san da ba ngaki khawjengi wakalam da hekta haiba mali masi yamna crucial ba adugumba issue amani aduna koi lairiba hunariba interest tuan ba community me amagi communal oiba pot khara koi anak koi saktam khara urpanga mi bisi yam sena hargadi masi koi marakta common understanding ama koi laipak sigi oiba understanding ama koi yam consciously laitabagi pot namada lapane habisma koi am koi makeri thamninge Amaromda Manipur bu Union Territory ani thokna khaidokadabani haiba wafam MP thangso baite masana haikiba leite haina MLA Birenda sengdorakle haina Biren masana ISTV News da phongdorakle ngarang si hek ai notice time gi the net thengna bani Facebook da hek thengna bagai ai mangunda line lawe baite sahib sumaina paw am lei smai to kramai to buno haidana adamana no moigi hujiki reporter duna aingonda hujiki haiba posi question oina hangakpani haidi Manipur gi solution si Union Territory ani thokto ogadi phani haiba sida nangi mod kari lege hana aingonda hangakpani ada aidi no madu huji ai comment piba matang chade haidana haigi bani adu nang thajadraga kaino da akogi Norris Time gi editor Nawaz Nupini
hangoi na ingon da haire ado ai su simbagi isu si ka sensitive oi bani na ai silong do husiki nawaz hai sigi number se husik so ingon lai ai laure laubu dagi nawaz mai tok gana hangsu bai ti gi matang do pramai to bunoi kada sir now mp masana su clarification to bi oi na piram me ai na dina te koi reporter na lobu ne na haire makha tarakpata khwaidagi luwa famuna manipur gi mp outer gi oina mp oina thagaliba thangso baitena hari wafam se support tawi tawde haiba du gi matang da clarification ama section media section khara da pi graba chu mas oina manipur da leiba praja sida hari ba clarification si thangso baite masana peng da tabni haiba wafam masiri khwaida lui wafam na camera person l ajikumar samga loina pawdu jariba none ningom ISTV news Nagaland gi MP Keki Ho Jimomina Manipur bo Union Territory ani thokadabani haiba wafambu Manipur gi outer gi MP oiriba thangso baitena saugatli hairiba wafam asi MPP na hakchin lobaga loinana miyam gi mifam pangtoktuna makoi gi mayokta khongjang sangshilagani haina MPP gi President Sobakuren nangasi MPP gi office ta pangtokpa pawmisinga unabada phongdokre Magna Makataraduna, Nagaland Kaktada, Eastern Nagaland Amasung, Southern Nagaland gi wafam Nadingaida, Manipur bu Union Territory on Tokadabani Haribasida, Namdamasiki MP Thangso Baitena, Saugali Haikibasi, Ain Yadraba, Su Tonariba Amagi, Agenda, Saugat Paga Chap Mane. Houski Matamda, Sanadraba, Three Nation Theory, Sananaba Wafamasi, MPP na Hakshin Lowe, Masigi Mayok the Kongjang Sanction Haiki. Makoy na Manipur da sangsilaga sumana Manipur si ani thong thugai gadam ni Delhi haiba ma sing haiba ma thugai gadam hai se Manipur People's Party ki mai kai deki kan condemn tawe suman tawdana Bharat ta scheduled tribe haiba community je satruk ka kunthraunga lai satruk kunthraunga gi manung sida north east chani hena laiba lairi ba chani si gi tongan ba state semni haldi north east si chani thong thugai gadra first question aduga Bharat si satruk kunthraunga thong thugai gadra aduga Manipur yoksalakanda Manipur da koi scheduled tribe si kunthra hena lai adu Manipur si kunthra hena thugai gadra adu masi yaba na teba punamak se hoji paliba sahi trama mapung pharlaba government si gi poor governance mako gi ason bajianga Mizoram da gi Nagaland da gi changchilakne kaidoga hailino history repeats itself haidana masi north east da sigumba pikraba Manipur sida lak kuntare khak leiba matam sida moina three nation theory two nation theory putrok se ekoi yaba ngamoi sigumba se matam chana paliba sarkar jin thingobudawni Masana masabu thabak pizaduna kedogi thomi singna lamdam sigi senmit lon phagana ba honabada atoba thodang lawre hiram sida reporter ma Mapalamdagi atopa sinmi kiana Imphal City ki tongan mafam singda pochai thangba suhing sumba chujak ka bokpokpa amadi atai chana thangna ba polam kya sem sabagi thabak chatharamba adu lamdamasigi yelomi oiriba Manipuri singna tapna mahut sinjinduna wak culture ma sagatpaga loinena maromdom lepchaduna hingnana ba senthok lambi thiba horakli Makoi sing manungda Kanglei Economic Development Organization kedo su singtha ningai oiba organization nama oire Sahi manga taruki matungda kedogi thongmi sing masak thokpa lamdam sigi wa culture sakhor hanna ba khonabada achauba thodang yaba mioi amamam oiragani haina makoi na chawrba asa thamnari Masagi senthok lambi lehenna ba khonaba tanatana furup asigi saktam kannana ba amadi lamdam sigi pothok season asi haiba wakhalonda lisingani sumna taret ki April gi tang kunda kedo safong lakiba adu masidi masa maring phandoktuna thabak tawba horakli mi ma pon se khuran mo na tawni thok su ji kai ngai li ten khali aduga bazar thola thok su si mi na sim ji hin kali adai paisa su yum da lai gan da tano paisa do adu dagi angkhai me hen hin kali paisa tan ngai ngal gai matam de mai khong bu store me adu mai khong bu de mu ai gi mai khong bu to ga line gari chale ai ji lajere simpam je kai no ne nga ka ko ne nga ka ko je du se nga ka ko ji da nga gi setal lai bani na nga ka po matam ji udriga ndai hanam mama ing mata da pod holaga lupa sani se hum tan ma ngam me asi tan ba loiraga amuk kangcha yum ai gi nga ka pam da mung chang amu nga ka po da lupa sami songa chatro dum tam ngam mi nong da chatre sani pan sig sang da lai adu ta da ba hai ba da lupa songa de dum tai makoi na ahanba thabak tawba horakpada keithel phambi imai bel sing yauna miyam na makoi bu thajabi khide miyam gi thabak tawnanaba khonabada awaba khudong chadaba kya mayok nakhi hauzik kedo gi member sama yang khairomna kwarmal keithel yauna Imphal City gi mafam kya da tongan bat sinpham kya paiduna thabak tawri member mana thama da lupa lising tara dagi tara manga phawba tanba ngamba yaure kedo gi wakhalondi mipal tangdaba amadi wa culture Manipur da laihan bani
Imphal City Kaktada Tongan Tongan Batavok Suba Katanatana, Lilong Araptida, Pari any Mukchauba Lamama Lesinduna, Matamatam Gichana Hinchang Napis and Taduna, Potok Putopadanatana, Organization 6 Centok Lambi, Hengat Hanaba, Yamakana Honore. Mapalamdagi lakpa sinmising na suri bathabak singa si lamdam sigi yelongmi singa mahut sinbangam labadi mitok miyan chakaya Manipur da changlapagi wathok lairiba si laina kokhanbangam gani haibasi kedogi thajabu wafamni Bayusi Manipur da zamada actually 70% ni koi mitok miyan chana moi thabai suri boba suri boba bang soina koida mokoijo India gi citizen la moina Manipur da mani India citizen la moina mokoijo koi giram da Manipur islam da mokoijo bina chalo haiba tandra ba so Makuin sih bertabak sih, kita mulai bertanda. Soalnya dalam ke, moi bapak selalu kurutan, masa macam hanzagi jangan kale. Kami top sing suri bertabak sing jadi kau nak ikai baki bertan beliau dan surah gitu. Kau subam lagi terbatar gitu, kalau salah tu hanzagi dana. Kau ini paham sah, kau tunggu generasi kita mungkin kau ini yang ikan nala berjawab, normal ni sendiri hanzagi. Waikomani Girls College Thawal Okrangi NSS Unit 1 amadi 2 amasung Lioness Thawal na Sinduna Siza Hospital ge blood bank ka khusam na dunangarang college asigi holda nomagi oiba blood donation awareness program pangthokre hari kuchu khulagi lairemba pisa tawge ira thongni thoram ngasi Manipur gi mafam kaya da pangthoknagi ISTV network ki su thoram asi pangthokhi angan ba yuktagi hauna network asigi president secretary news producer executive member amadi staff singna pisa tawgi mafam da thongnikhi Amarom da pisatawgi ira thongni thoramasi tongan ba Manipur gi mafam kaya da lairiba gari sempham industry amadi press na singba mafam singda pangthoknaki Sendra Chingkhong dagi thamangkhong phawbagi lambi asi semnana badawi tawraduna Thanga gi United Club of Thangana khongjang sangshinana ba sem sariba sida Thanga Moirang Taxi Owners Society amadi Thanga Auto Iris Owners Welfare Association na mapung phana sawat kani haide Central Institute of Horticulture, Maji Pharma, Nagaland Gisenang Makada, MIDS Horticulture and Soil Conservation, Manipur na Sinduna, Nomugyoiba District Level Farmers Training Program ama, Ngasi Ketrigaugi, Aba Community Hall Pantokre. Farmer Chama Kuntrarum Nasarugaba Thorum Aduda, MIDS ki Officer in Charge, MD Hafizuddin Khan, Yauna Tongan Ba Marilena Music Nasarugyaki. Muhammad Hafizuddin Khana, Farmer Training Program se Tampaki District Mari amade Chingi District anida pangthokani Farmer singna training program se da thawai yauna saruk yaduna akang ahi singna takliba singa se mapung phana khangna ba honaviu haike moina raida yar to bi yang interesting obni khoi training yawna miri da inai ben chinna ma pun bakna khangda khota bu mo da hangaga aisu hayengagi di Yuria Sinaro, Diamond Sinaro, Sumina, somebody Harry Sinage, Habibi, Papalon Amatambu, Ayulaida, or Rassing Padina, then having Tantabu, Mohoda Interaction Toraga, having the photo of the Panabu, the Ninsing Carnival of View, High Nine Mayam, Yabala Piriba, Sinao Sinta, Pilto. Jiribamdagi Imphal Thorokiba passenger puba tata sumo AS11BC 7960 ngarang Tamenglong district ki manung None police station na konba awangkhul part 2 da lok tata sinbadagi sikiba mi ki masing taret sukre mioi taruk na ngarang thodok thokpham da laikhidraba matungda atopa amana ngarang numidang pung 9 makhairom taba matamda Rims Hospital da laikhidabani asok kumari ki manung da mioi ani ka hena sokpadagi Rims Hospital da laikanare Makoi singa dudi Ziri Gatagi Sabral Chaudhuri amadi Sonai Sub Division gi manung chanba Bidro Hipper dagi Dilha Bahar Majumdarni Imphal da lairiba Manipur Fair Service Headquarter gi telephone number 101 asida maram naitana tongan ba community gi mioi kayana tatana phone toroktuna matam lenbagi thawong chatharakpadagi Fair Service na mathau pangthongna ba honabada khudong sadaba awaba kaya mayoknari hari Maruoina numidangi matamdana hena phone toroktuna mari makhong lainadaba wahang kaya hangduna matam lenbagi thawong chathari hari
mamang da thawong asi chatharakpadagi police ki matenga loinana phaba phawba yaukrabani hare ISTV news na phangba pawgi matungina mioi khrana telephone tatana tawraktuna leibadagi atopa maiho langpok thokpa mafam singdagi fair service kaunana ba telephone tawrakpada matam sangna engage tawduna leibadagi mioi kayana fair service ta phawba sauningba amadi pendaba yaure karigumba maiho langpok thokpa mioi singna fair service ta phone tawrakpada phangdabadagi Manipur police ta phone tawraba matungda police ki kangpuna fair service ta mai jakpagi thodok thokpa yaure haina laklaga paw piba phawba yaure hare maiho langpok thokpada miyamgi punsi amadi lan thum kanana ba leiriba Manipur fair service na mathau ningthina tawba ngamnana ba amadi maram sadana fair service ki telephone number 101 da telephone tawraktana ba fair service ki maikai dagi appeal tawrakte hawjik maroi ba paw amu yumthang nariba state singna khut thingzilakanu Manipur da khundaminariba jati kanglup masel nungsi sanana leminajage haina MLA birena phungurakle amadi masana masabu thabak pijaduna kedogi thomi singna lamdam sigi senmeton phagana bakona bada ajobu thodang tawre ISTV pawmiyang tabirba singam kahana khurumjari